Atopa order amana Government of Manipur Secretariat Higher and Technical Education Department athopa Government of Manipur gi Government College, Aided College, Private College, Higher amasung Technical Education Department Government of Manipur gi manungda leiba college sing lakliba yum sakasa numit haibadi tang taragani tu thamapan English ngani ga kunga mari fawba makhatana suti thadokre Atopa Lisipriya Kanguzamna Phongdorakpa wafam khra mayamda thamjagi internet thingba curfew thamjinba student protesters Shatruka Yankai hena hatpa Bangladesh ki hanagi PM Sheikh Hasina busu yamna phajana toki adubu fail oihibani Prajana amu on khalakpada police officer ni phugamari yauna constable sani henasu furgathi madugi tactics tu haujikti sanadre right to peaceful protest yahallo habo wafam thamli Amarom Korounganba khumna phongdorappa wafam amana angang sing soe phajana Erangsi bu lamjing liba sing wari sanasi phajana tawgadabudo aikhoisu yauraga mai paknanaba tawsina thibani amana hai moina tawbani amana hai moina tawbani karino angang sing loina sokpa phatanungda thokpa thari lamjing liba singna Lord khraga angang sing tawhonbadi phatte karino tawsido tawsi aikhoisu yauge wafamsu Korounganba khumna phongdorakli Atopa tentakpa maruiba pawmna Government of Manipur Secretariat Home Department ki tholakpa ngasi tang tara September gi English ngani ga kungamari tokpa order ngatang mayamda tentakna thamjage order sina pallibasi mayamda tentakna thamjagi haibadi ngasi tang tara thamapan English ngani ga kungamari gi pung 3 taba nungthin gi matamdagi tang tara kama thamapan English ngani ga kungamari gi nungthin gi pung 3 phawba internet state asida thingjin kri hari mayam puna no babde sungaminasi loinana Korounganba khumna thakalapa post amada Haojik social media yamna kana viral oiriba nupi masa ama laikhidre habadu madu aranba pawni thawen ki tawba ma yaure fake news sandokpa sibi ki paw laite habu wafam su Korounganba khumna share tarakli Manipur top channel gi maikei digi maru ebi I paw sing mayamna thamjagi ahanbada koki militant sing gi attack ta laikhidre bi surbala gi aroiba mathomangam ngarang pangthokre Haukibu September tang amada kautrukta kuki militant sina drone sizinaduna bomb kya thadarakhiba madi nomai kapsinduna landa khirakpagi nomai maruna panbadagi laikhidrabi ngangwam surbalagi thawai yaudraba hakchang ngarang JAC amadi imung manung sina rims ki merel sangdagi lakhre masingam yamlaba miyam ngarang ayuk surbalagi hakchang merel sangdagi mak mayum panduna laikhiba phayeng na purakhi aroiba mathong mangam pangthokna ba mahaki thawai yaudraba lawgoda saruk yakiba Missing Shiga, Marie Lena CM Kiba, JAC convener, Ningthausam, popular na Fundo Kibada, JAC Amadi Imungi Mio Single Minister and Beren Wari Sanaraba Matung, Payeng, Kautruk Amadi Akoi with the Ladiva, Kodong Tibi Yabama Pamsing da Ahen by State Force Tazunduna Mia Mungaxian Bamadi, Ahen by 16 Tarangi Tabak Lapotgani, Habitaz of a Pirak Pugaruina, Aiba, Sirol Ama, Launaraba Matung, Surbalagi Haksang Lobani. Erangsi da center amadi state lengana thabak paikhatpada matik sadabana miyam khamthengna warawnare lengana miyam gi ihul khangna thabak tawbiwaki ningsing bayai tha sigi tang amagi thawdo odu da ngangbam surbala ma ki mapam kautrukta masanupi ga loinana lakpada kuki militant singna kablakpa nomai maruna panbada gi laikhidabani aduguma ki masanupi na khut ki sarukta sokpadagi rasmedi city laikana khibani atopa pawmana Assam Rifles ki CEO amana Manakong ani mention imaibel singna haiba wapum usitaba utkiba taraina logdi Manipur ba mase tana thugaina ba honarakpa singi mayokta kanana lepki haiba khangminabagi matam yauri haina oripok apun balup amadi oripok nupi apun balup na phongdokre Central Force ki CEO amana makhut anina Manakong anita mention duna maira paibi imaibel singna haiba wapum taningdi haiduna usitaba thawong utkibadu akan mamongda lup asina kandem tokre Ngasi Manipur Press Cup ki thangjing wala pangthukiba pawgi mifam mada oripok apunba loki secretary Samom Dhruvan hai ngasi thoklibi Erangsi popi thaba pamba reserve forest kokthokpa pamba sin kuki narco terrorist amadi FRL amadi NRC satnahandaba pamba loinana yelawmi kanana bo honariba Manipur lenga amasu misa miyamgi mathakta atamnana landarak panaki magna makata na hai India gi citizen ama oina Manipur da ngasi phawda Art and Culture Defense Sport na singba hiram khudimakta phida sauna kanduna lakti India gi maikei digi su masi khangna thoklibi Erangsi gi horakpam munna thidoktuna athuba matamda lamdam asida santi hanjinana bo honabiu haiba wapam thamki pawgi mifam madu saruk yakhibi uripok apunba nupi lupki president posangbam
Jaishri Makedi Handak social media the viral Ohiba, Central Force Kisio Mana, Merapai be my bills in the high wapum tanning the Haduna, Makut Anina Manaku mentioned Karem Kataina Kibaman, the Tawon Shatakibadu, Akan Mamona condemned Tawi, Loinana, Mari Dainaba authority in high river CEO Dugimatak the action of Kadavan Hena, Akan Bopam Tamaki. Atopa Paumana, PM Modi in Manipur, Yang Liba Miyangakpi Pamtokte Priyanka. Manipur thuk liba tha taragatruk henjilaglabi irang singa si phawbo laiwa sigi Prime Minister Narendra Modi na satuna irang asu laksinana bohona di haina Congress Party ki lusingbi Priyanka Gandhi na piendaba phongdokre Priyanka Gandhi Badra na mahaki official social media X thadorak orolamada Manipur thuk libi irang asu saurakna sahi ama makai sujilakri Nongmata kangdana ngasi phawbo Manipur mihat mipun yumai thaba imung kya thugaiduna Imung lising kya atop papambai leitabana palm the relief camps in the songs of Hamloduna lady. Lamdamasi the talk libi irang sinamaram oidra mioikia awa setinkia kangduna lady. Adubo Nasipawa talk libi irang laxinduna Lisang sina santi labor Lamdamamo ohenava levasigi Prime Minister Narendra Modina Honaba Letri Hennesu Honaba Letri Hennesu Fongdorakli. Magna social media Hadora Kiba Warola Duda Makatan High. Laiba Sida Lady State Amata Takaya, Irang talk to Labor Matamda Kanaguma Mata Wangang than a Laiba Laiba Sidanga Sipawa talk Letri. Laiba Amagi Manung the talk by internal security Pibam Lakshin Bahibsi, Miamagi Apamiki Matuina Lepadavanati. Masibu Lakshin Bahibsi, Taudaba Yadraba, Tangai Fadraba, Taudangamani Hina Fondo Pagaluna, Prime Minister Narendra Modina, Yang Liba Miangsi, Ngapi Pam Tokti Hansu, Congress Party Gimakok Tongba, Lusing Priyanka Gandhi Badrana Pendaba Pundurakli. Nakalamaromda, Congress Party ki President Malik Arjun Khargena, Mahaki official social media account X Thadorak Worolamada, Manipur Thok Liba Iranga Sikari Gidamak Narendra Modina, Lushinba Pam Dribano Haina Manipur Gimiam Hanglaki, Manipur Thok Liba Iranga Lushinava Gidama, Lamdama Minister Notoma Berenbu, Maki, Pamdagi Laptopa Loina, Security Gi, Daitia Punamak Union Government of Indiana Lobogaluna, Lamdamasi the lady to one by insurgent groups in state forces in Aduna. Crackdown Toba Mataptai, Toklibi Iranga Sigi Matung in Korna, Satariba, Inquiry Sida Kanaguma Mio Amatagi Kut Yaudana, Niam Sumna Satabina Bamadi, Lamdamasi the Intapa Hansit Anabagita Maktuan to one political party Amadi, Civil Society organizations in Gelusing Bakiana Kanaduna, Tabok Pekapamata Hennesu Fundorakli. Makasa Tarak Poina Topa, terrorism level the Indiana, Pakistan, Wari Sanana was same sari, Rasna. India ki Defense Minister Rajnath Singha ngarang Jammu and Kashmir Assembly Mikhal Gumari Lena Srinagar Leba Kadangban District Pangtokiba Mikhal Girelium the Wangang Laduna Pakistan Kariguma terrorism ki thabak leplavadi India na makhoi wari shana na basem sari loinana Pakistan occupied Kashmir the Ladiba Miam Singhu India da punsinduna Mikhal Yauna na Pungtoki Ramban District ki oina BJP candidate oiriba Muhammad Salimbad ki board khomba duda Rajnath Singha na makhatara duna mafam adudagi constitution ki article 370 na piramba special status lautoki badu miyam aduna thengnariba terrorism ki awawa du koknana bani makhatana mafam aduda tangdu laitawagi phibam ama leraklabati center na amukhana phibamda Hanjin Hanabagi Kanabagi Kudong Sabal Haki, Pakistan ki maram na Fungdo Laduna Karamba Leba Amana, Tangna Balebak the Apava Mari, Tamning the Balebake, Karigumba Pakistan ga Ehen Mamari, Tamna Bohona Rakoda, Pakistan ki Makedi terrorism ki Tabuksa Taribadu, Hana Lepkatapane, Maduna Trabadi, Indiana Makui Kaidonung Wari Sanaro Haki. Panbaya bari Jammu and Kashmir si Muslim na sada marfugamanga oiribane, Makui the Pakistan ki Makedi terrorism ki Wakalwan Pokhanduna. Mapamadu the Irang to Libani. Ayamba Mapamadu the terrorism give me hat the Hindu Singna Masing and Siri. Pakistan occupied Toraba Kashmir, Lady Bamiam, the India, the Tinduna, Mikhal Yahunanava Apple Toki. Pakistan Makoi the Piri Kudong Saba Singer to India, the Pangliba Singer Siga, Yang Narubada, Yamna Kenavale, Kariguma Jammu and Kashmir, Gahandak Lakadoriba, Mikhalasida, BJP na power pipe Labadi, Pakistan occupied Kashmir, Gimiam, the Amukahana India, the Punchinana Pawari Shanagan Hadi. Madugi Pibam Yoraglavadi Mapamadu Sakot Pegi, Kongtang the Asobo Mayun Amapurapungam Ganaki, Mikhal Gamari Lena India ki Home Minister Amit Shahna, Kashmir the Ahan Boina, BJP ki Bot Kwamba Hokibani Hanisu, Paus the Makatana Fundurakli, Atopa Paukrana, West Bangamasum Jordan border Kapnabiki Tagdok the Israel Ahum Sirek.
Israel gi West Bank amasum Jordan ga lonaba mafam na ngasi numai kapnabagi thawdo amar Israel masa ahum sire haina military official gi paw man phongdorakli military gi wang loi amana phongdorakpada nomai paiba miwe amana Jordan dom dagi LMB bridge crossing dagi truck amada laklaga Israel gi security force singa duna nomai kapsilakpani sikhiba miwe ahumadu Israel gi misamni security na handuna kapada nomai paiba miwe du sire haina phongdorakli Israel gi rescue service ki mekedi gi phongdorakpada sikhiba Israel masa ahumadu masa gi se yankhai gi mayada leiba ngaktani haidi mara asida thawdo du gi matang Jordan gi mekai rum dagi wafam amata phongdokpa leitri ningsingwa yabad Israel amasum Jordan na kumza English maga samapan ga maudraga marida peace agreement ama inaduna leiribani Israel occupied toraba West Bank gi mafam asi mamang sahidigi October 3 Hamas na Israel landarakibadudagi hauduna irang adumak leiraklabani mara asida ngasi ayuk Israel gi air strike amada Gaza gi mafam amada nupi ani amasum anga ani yauna miyoi manga sikre hari wafam asi Gaza da thawdok thopa matamda ahanba response tawriba civil defense na report pirakpani makoi Hamas na salaiba lenga ki makha da thabak tawbani makoi na makha tana phongdokpada air strike aduna Zabalia Gaza gi awang thangma sarukta leiriba refugee camp mayada deputy director oiba Muhammad Morsi koba amagi mayumda target tawrakpani hari Israel lanmi gi matungina makoina attack sathabada misam soktana ba yamna kana matam punamakta khonai loinana makoina target tawriba singadu Hamas ki militant ngaktani haina phongdorakli Israel amasum Hamas ki lana si lushina ba hona ba hauzu phabu wari kiya sanarabasu mai pakpa ngamdri Amaromdana nongpok thangba Ukraine gi town ama Russia gi lanmi singna khudum janma ngamkhre Russia na phongdorakpagi matungina makhoi gi lanmi singna taksinduna Ukraine gi nongpok thangba town ama oiriba Proskop saruk ayam loksin mangamle hari makoina makhata na Ukraine gi defensive line adu taksin khigani haina military gi mekai digi phongdorakli kumza English singani ga kungani thoi gi February tha digi Russia na Ukraine gi saruk manga thokpagi ama khudum janma ngamlabani makhoi gi lanmi singna Ukraine gi nongpok thangba mafam ama oiriba Donbas pu pumlaw loksin mangamna bohonari Donbas hariba mafam asi USA gi state Ohio gi pak chawba du gi tangkhairum oigani Russia ki defense minister gi mekai digi makhata na phongdokhibida makhoi gi lanmi singna Proskop ki mafam digi kilometer taragani thurom chalaga leiba Novorodivka Lakshin Bangamlabani, Mapamasi Ukraine Gilan missing is at Oxin Tauna, Yauna Marueva, Real Lambi Amasu, Lambi Singi Punpam Ama Oidibani, Maras the Russia president, Vladimir Putin of Fungokibada, Ukraine and Russia Mapama Oidiba, Kaskap Landarakpa, Duna Makogilan missing the Makata and Ukraine gi Lamsing the Taksin but Leptri, Masida Shnatana, Kiev ki defense line and the Sumapangal Hantan Bangamdi. Karkapsta Russia gi lan missing divert tawthokna bokhona kibadu kanakidi Ukraine nungsuklom gi matengna Russia tanthokna bokhonari hansu paus na makata na phongdorakli atopa pawmana namit homni gi khongsata Rahul Gandhi US yokre India gi Congress Party gi lusingba amadi parliament opposition gi leaders ori Rahul Gandhi na ngarang namit homni gi khongsata mari leina USA thungkre mahak Texas ta leiba Dallas Fort Worth International Airport Indians Overseas Congress ki chairperson gi members na tarana oki Rahul Gandhi na USA da India masum laiba duga lainari ba mari du hena fakat hanana ba magul laiba masum tungi ka nagada buwapam kya khanagani hari how ki basayol the Indians Overseas Congress ki chairperson Sam Petrodana phungdokhi bada Rahul Gandhi na masagi weba marana gi khongsat amada lakpanati mapam madura laiba Indians Diaspora gi lup singa unaduna makhata na India masum USA ga apapa mari thamna na buwapam kya phongdok nagadori bani Washington DC yauna University of Texas amasum University of Georgetown wari kya sanagadori haina supaush na makata na phongdorakli ado hawjiko ina di myam paush matang sa lusinjarage mas myam puna na ubabdet ngaminasi